ꯃꯌꯥꯝꯕꯨ ꯉꯁꯤ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤꯕ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯒꯤ ꯁꯥꯔꯃꯣꯟꯒꯤ ꯍꯤꯔꯝ ꯑꯣꯏꯅ ꯊꯝꯖꯕ ꯑꯗꯨꯗꯤ ꯑꯁꯥꯎꯕꯅ ꯙꯔꯃ ꯆꯦꯟꯕꯒꯤ ꯊꯕꯛ ꯇꯧꯗꯦ ꯑꯁꯨꯝꯅ ꯊꯝꯖꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯊꯝꯖꯔꯤꯕ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯕꯥꯏꯕꯜꯒꯤ ꯃꯐꯝ ꯑꯅꯤꯗꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯄꯥꯊꯣꯛꯆꯒꯦ ꯇꯥꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗ ꯖꯥꯀꯣꯕ ꯄꯟꯗꯨꯞ ꯑꯃꯒꯤ ꯄꯗ 17 ꯑꯃꯁꯨꯡ 10ꯗꯒꯤ ꯃꯌꯥꯝ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯥꯁꯤ ꯑꯩꯒꯤ ꯑꯆꯥꯟꯕ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯅꯈꯣꯏꯅ ꯑꯁꯤ ꯈꯪꯉꯤ ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯤ ꯈꯨꯗꯤꯡꯅ ꯇꯥꯕꯗ ꯌꯥꯡꯕ ꯉꯥꯡꯕꯗ ꯇꯞꯄ ꯁꯥꯎꯕꯗ ꯇꯞꯄ ꯑꯣꯏꯁꯅꯨ ꯃꯔꯝꯗꯤ ꯃꯤꯒꯤ ꯑꯁꯥꯎꯕꯅ ꯏꯁꯣꯔꯒꯤ ꯙꯔꯃ ꯆꯦꯟꯕꯒꯤ ꯊꯕꯛ ꯇꯧꯗꯦ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯑꯍꯥꯟꯕ ꯊꯦꯁꯂꯣꯅꯤꯀꯦꯌꯣ ꯄꯟꯗꯨꯞ 5 ꯄꯗ 7ꯗ ꯌꯦꯡꯁꯤ ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯃꯩ ꯍꯧꯅ ꯁꯥꯎꯕ ꯑꯗꯨ ꯐꯪꯅꯕ ꯈꯟꯗꯣꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯅꯕ ꯑꯩꯈꯣꯏꯕꯨ ꯈꯟꯗꯣꯛꯄꯅꯤ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯥꯃꯦꯟ ꯃꯔꯨꯞꯁꯤꯡ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯃꯤ ꯄꯨꯝꯅꯃꯛꯇ ꯑꯁꯥꯎꯕ ꯍꯥꯏꯕꯁꯤ ꯂꯩ ꯃꯤ ꯈꯔꯅ ꯌꯥꯝꯅ ꯁꯥꯎꯒꯟꯕ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯌꯥꯝꯅ ꯁꯥꯎꯒꯟꯗꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯀꯌా ꯂꯨꯅ ꯈꯟꯗꯕꯒꯨꯝ ꯇꯧꯏ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯌꯥꯝꯕꯗ ꯅꯨꯡꯁꯤꯅꯗꯕ ꯑꯃꯗꯤ ꯏꯪꯊꯕ ꯂꯩꯇꯕꯒꯤ ꯑꯃꯁꯨꯡ ꯁꯤꯡꯂꯨꯞꯇ ꯅꯨꯡꯉꯥꯏꯅꯗꯕꯒꯤ ꯃꯔꯝꯁꯨ ꯑꯁꯥꯎꯕꯁꯤꯅꯤ ꯃꯤꯑꯣꯏꯕꯅ ꯃꯥꯡ ꯇꯥꯛꯄꯒꯤ ꯃꯔꯝꯁꯨ ꯑꯁꯥꯎꯕꯁꯤꯅꯤ ꯃꯤꯀꯨꯞ ꯈꯔꯗꯪꯒꯤ ꯑꯣꯏꯅ ꯑꯁꯥꯎꯕꯕꯨ ꯐꯥꯊꯕ ꯉꯝꯗꯕ ꯄꯨꯛꯅꯤꯡꯕꯨ ꯂꯥꯛꯁꯤꯟꯕ ꯉꯝꯍꯧꯗꯕꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯀꯥꯏꯅꯕ ꯏꯀꯥꯏ ꯈꯨꯝꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯄꯣꯖꯤꯁꯟ ꯃꯥꯡꯈꯤꯕ ꯑꯗꯨꯒ ꯁꯤꯡꯂꯨꯞꯇ ꯇꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯅꯗꯕ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯀꯌꯥ ꯂꯩꯔꯤꯕꯅꯤ ꯑꯁꯥꯎꯕꯅ ꯑꯃꯥꯡꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯄꯨꯔꯛꯇꯦ ꯑꯁꯥꯎꯕ ꯍꯦꯟꯒꯠꯂꯤꯕ ꯃꯈꯩ ꯊꯕꯛꯇ ꯅꯠꯇ꯭ꯔꯒ ꯃꯔꯤ ꯃꯇꯥ ꯑꯣꯏꯔꯕꯁꯨ ꯑꯃꯥꯡꯕ ꯅꯨꯡꯁꯤꯅꯗꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯤꯕꯅꯤ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯑꯍꯥꯟꯕ ꯃꯤꯍꯥꯠꯄꯗꯣ ꯑꯁꯥꯎꯕꯒꯤ ꯃꯔꯝꯗꯒꯤꯅꯤ ꯃꯗꯨ ꯀꯦꯟꯅ ꯅꯨꯡꯁꯤꯗꯕ ꯀꯜꯂꯛꯄ ꯑꯃꯁꯨꯡ ꯈꯝꯕꯟꯕꯒꯤ ꯃꯔꯝꯅ ꯁꯥꯎꯔꯒ ꯃꯍꯥꯛꯀꯤ ꯃꯅꯥꯎ ꯑꯕꯦꯜꯕꯨ ꯍꯥꯠꯄꯗꯨꯅꯤ ꯑꯗꯨꯅ ꯑꯁꯥꯎꯕꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯅꯠꯇ꯭ꯔꯒ ꯀꯥꯟꯅꯕ ꯑꯃꯠꯇ ꯂꯩꯇꯦ ꯄꯥꯞ ꯇꯧꯕ ꯑꯃꯁꯨꯡ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕ ꯑꯃꯗꯤ ꯑꯋꯥꯕ ꯅꯪꯕ ꯈꯛꯇꯅꯤ ꯑꯗꯨꯅ ꯕꯥꯏꯕꯜꯅ ꯑꯁꯥꯎꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯁꯤꯡꯗꯣ ꯉꯁꯤ ꯑꯩꯈꯣꯏ ꯇꯦꯜꯂꯞꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯍꯥꯟꯕ ꯊꯦꯁꯂꯣꯅꯤꯀꯦꯌꯣ ꯄꯟꯗꯨꯞ 5ꯒꯤ 7 ꯃꯁꯤꯗ ꯈꯪꯍꯜꯂꯤ ꯃꯗꯨꯗꯤ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯄꯨꯟꯁꯤꯗ ꯑꯁꯥꯎꯕꯒꯤ ꯃꯐꯝ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯡꯂꯨꯞꯇ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯋꯥꯐꯝ ꯃꯆꯥꯗ ꯑꯣꯏꯔꯕꯁꯨ ꯋꯥꯔꯧꯅꯔꯤ ꯁꯥꯎꯅꯔꯤ ꯑꯔꯤꯕ ꯋꯥꯂꯦꯞꯅꯕꯗ ꯑꯩꯈꯣꯏꯅ ꯌꯦꯡꯂꯕꯗꯤ ꯅꯤꯡꯊꯧꯁꯤꯡꯅ ꯑꯃꯗꯤ ꯃꯥꯏꯆꯧꯁꯤꯡꯅ ꯂꯥꯟꯊꯦꯡꯅꯕ ꯑꯃꯗꯤ ꯃꯤ ꯍꯥꯠꯄꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯈ꯭ꯔꯤꯁꯇꯥꯟ ꯑꯃ ꯑꯣꯏꯅ ꯖꯤꯁꯨꯕꯨ ꯊꯥꯖꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯁꯥꯎꯕ ꯍꯥꯏꯕꯁꯤꯗꯤ ꯌꯥꯗꯦ ꯃꯤ ꯍꯥꯠꯄ ꯇꯨꯞꯄꯗꯨꯗꯤ ꯌꯥꯝꯅ ꯂꯥꯞꯄꯒꯤ ꯋꯥꯅꯤ ꯌꯥꯝꯅ ꯂꯥꯞꯈ꯭ꯔꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯁꯥꯎꯕ ꯌꯥꯗꯦ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ ꯑꯩꯈꯣই ꯁꯥꯎꯕ ꯌꯥꯗꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯑꯁꯥꯎꯕ ꯐꯪꯍꯟꯅꯕꯒꯤꯗꯃꯛ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯍꯟꯅꯕꯒꯤꯗꯃꯛ ꯊꯝꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤ ꯑꯔꯥꯟ ꯈꯨꯕꯝ ꯍꯥꯏꯕꯁꯤꯗꯤ ꯏꯁꯣꯔꯅ ꯌꯥꯗꯕ ꯄꯥꯝꯗꯕ ꯄꯨꯝꯅꯃꯛ ꯑꯗꯨꯗꯒꯤ ꯍꯛꯆꯥꯡꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨꯗꯒꯤ ꯃꯅꯤꯡ ꯇꯝꯍꯟꯕꯗꯨꯅꯤ ꯑꯗꯨꯅ ꯑꯁꯥꯎꯕꯕꯨ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯒꯅꯤ ꯑꯃꯁꯨꯡ ꯑꯁꯥꯎꯕꯒꯤ ꯃꯇꯥꯡꯗ ꯏꯁꯣꯔꯅ ꯍꯥꯏꯕꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯇꯦꯜꯂꯞꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗ
ꯑꯁꯥꯎꯕ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯅꯅꯕ ꯑꯩꯈꯣꯏꯅ ꯇꯝꯖꯒꯗꯕꯁꯤꯗꯤ ꯏꯁꯣꯔꯗꯒꯤꯅꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯒꯤ ꯑꯩꯈꯣꯏꯅ ꯇꯝꯒꯗꯕ ꯅꯠꯇꯦ ꯃꯔꯝꯗꯤ ꯃꯤꯑꯣꯏꯕꯗꯤ ꯇꯧꯁꯤꯟꯅꯕ ꯑꯃꯗꯤ ꯁꯥꯁꯤꯟꯅꯕꯅꯤ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅ ꯑꯦꯛꯇꯔ ꯑꯃꯒꯤ ꯃꯑꯣꯡ ꯑꯁꯦ ꯌꯥꯝꯅ ꯍꯩꯕꯅꯤ ꯃꯤꯕꯨꯗꯤ ꯊꯦꯝꯖꯤꯟꯕꯤꯕꯁꯨ ꯍꯩ ꯑꯗꯨꯒ ꯅꯣꯜꯂꯨꯛꯄ ꯁꯥꯕꯁꯨ ꯍꯩ ꯑꯗꯨꯕꯨ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯗꯨꯗ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨ ꯎꯕ ꯐꯪꯕꯅꯤ ꯍꯥꯏꯅꯕ ꯂꯩ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨ ꯈꯪꯒꯦ ꯍꯥꯏꯔꯕꯗꯤ ꯁꯦꯟ ꯊꯨꯝꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯇꯪ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯗꯨꯅ ꯆꯥꯡ ꯌꯦꯡꯉꯨ ꯃꯗꯨꯗ ꯃꯤ ꯑꯗꯨꯒꯤ ꯑꯁꯦꯡꯕꯗꯣ ꯈꯪꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯗꯤ ꯇꯥꯏꯕꯪ ꯃꯤꯒꯨꯝꯕ ꯅꯠꯇꯦ ꯃꯅꯨꯡ ꯃꯄꯥꯟ ꯅꯥꯏꯅ ꯆꯠꯄ ꯅꯠꯇꯦ ꯑꯗꯨꯅ ꯏꯁꯣꯔꯗꯒꯤ ꯇꯝꯖꯁꯤ ꯍꯥꯏꯕꯅꯤ ꯕꯥꯏꯕꯜꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯗꯤ ꯁꯥꯎꯕꯗ ꯇꯞꯄ ꯏꯁꯣꯔꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯥꯎꯕꯒꯤ ꯃꯔꯝꯁꯤꯡ ꯑꯗꯨꯒ ꯏꯁꯣꯔꯅ ꯁꯥꯎꯕꯒꯤ ꯃꯔꯝ ꯑꯗꯨꯒꯗꯤ ꯃꯥꯟꯅꯗꯦ ꯌꯥꯝꯅ ꯈꯦꯠꯅꯩ ꯑꯩꯈꯣꯏꯅ ꯁꯥꯎꯕꯁꯤꯗꯤ ꯃꯤꯅ ꯍꯟꯊꯅ ꯈꯟꯕꯒꯤ ꯂꯥꯜꯂꯛꯄꯒꯤ ꯈꯠꯅꯕ ꯍꯧꯔꯛꯄꯒꯤ ꯑꯁꯤꯁꯤꯡ ꯑꯁꯦ ꯑꯣꯏꯕꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯑꯁꯥꯎꯕꯗꯤ ꯃꯥꯒꯤ ꯃꯤꯁꯤꯡꯅ ꯑꯁꯦꯡꯕ ꯄꯨꯟꯁꯤꯗ ꯆꯥꯎꯈꯠꯄꯒꯤ ꯃꯍꯨꯠꯇ ꯄꯥꯞꯇ ꯇꯥꯕ ꯍꯦꯟꯖꯤꯜꯂꯛꯄꯒꯤꯅꯤ ꯂꯥꯛꯀꯗꯕ ꯃꯤꯔꯣꯟ ꯐꯥꯎꯕ ꯃꯥꯡꯅꯅꯕ ꯁꯤꯟꯕꯗꯒꯤ ꯃꯗꯨꯗ ꯏꯁꯣꯔꯅ ꯁꯥꯎꯕꯅꯤ ꯑꯗꯨꯅ ꯕꯥꯏꯕꯜ ꯑꯁꯤꯗ ꯃꯐꯝ ꯀꯌꯥꯗ ꯏꯁꯣꯔꯅ ꯁꯥꯎꯕꯁꯦ ꯎꯕ ꯐꯪꯏ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯣ ꯌꯥꯝꯅ ꯊꯨꯅ ꯅꯦꯝꯊꯈꯤ ꯃꯁꯤ ꯃꯥꯒꯤ ꯊꯧꯖꯥꯟ ꯍꯩꯕ ꯄꯨꯛꯆꯦꯜ ꯑꯗꯨꯅꯤ मसी अखोइना तमजनिंगाइनी बाइबलना हाय मियोइबदी ईश्वर मानना महाक मानना सेंबीबनी अदुना अखोइना ईश्वरदगी तमफम थोकबनी लाइसोलिसिन नंबर 30 अदुगा पद मंगा अदुदा अखोइ येंगसी लाइसोलिसिन नंबर 30 पद मंगा अदुदा करी हाइगेबु मरमदी महाकी असावबदी मिकुप अमत्तगिनी अदुबु महाकी चानबीबदी पुंसी चुप्पगिनी कप्पदी अहिंग अमत्तगिनी अदुबु अयुक्तदी हरावबगी खोंजेन तागनी मरुपसिंग असिदा येंगबियु असुक थौजान हैबा ईश्वर से अखोइना अतै कदाइदा फंगनी मतंग मतंग दा अखोइबु चैबा वारकपा ईश्वरनी अदुबु महाकी नुंसीबदी मतम पुंबगिनी महांगना अखोइबु सोखहल्ली अदुगा असोकपा मफमदुदा फीसु येत्पीबा अखोइगी ईश्वरनी अदुना महाकी असावबसे यामना अंगकपनी अदुना महाकपु थागतसी इबुंगो महाकी असावबसे मिकुप अमत्तगी ओइरमद्रबदी ताइबंगमी कना अमत्तसु हिंगबा फंगलमलोय मरमदि मियोइबगी पापसे यामना तमथीबा पापनी अदुना अखोइगी असावबसिसु मिकुप अमत्तगी ओइफम थोकपनी मियोइबना पाप तौबा खुदिंग ईश्वर की मायुक्ता थबक तौबा खुदिंगदा महांगना सावरबा महांगना असावबदु फाथद्रबा करिगुमा महांगना मागी असावबदु फाथद्रबदी मियोइबा अमत्ता ताइबंग पानसिदा हिंगलमलोय अदु अमुक साम नंबर लाइसोलिसिन नंबर 39 की पद 39 अदुदा अमुक येंगसी 39 की पद 39 असिदा अमुक करी हाइगेबु अदुबु महाक्ति नुंसी हाइबना थनबनिना मखोइगी अयोल आरान कोकपीखी मखोइबु मांगहन बिखिदे होय कयारक हन्ना महाकना महाकी असावबदगी लैथोखी महाकी मई हौना सावब पुनमक हेनगत हनखिदे खंदुने यंगसी कयाता नुंसी हाइबा अखोइगी ईश्वरनो महाकी असावबबु कंट्रोल तौबा ngamba मवंगदो मसीदा उबा फंगबनी अखोइदी असावबा अमबु था अमा नत्रगा चही अमगी नत्ते पुंसी चुप्पगी ओइना सावरी
मचा मसु हक्तक फाव साव यावनरिबनी अखोई कना मालिबनो कनागी मतौ तमलिबनो मधु अखोई खंथनिंगाइनी खंथमिनसी सिंगलुप्ता थौगलदा थवाई यावब मी ओइरबसु नुंसीदब कनागुंबा मी अमगी मिंग पल्लबदी इचिलिनाव खरमदी साउगत्तुना सकफम ओनब मी लैरिबनी अखोई ईश्वरदगी तमजसी मांगना असावबु हन्ना हन्ना नेमथहली हारी मांगना मई हौना सावरबदा मागी खुसेम ओइरिबा मियोइबबु नुंसीबगी मरमना सावबदो हेनगत हनखिदे हारी अखोई असावबबु कंट्रोल तौबा ngamnaba अखोई होनसी मीसिंगना जीसु ख्रिस्टबु ngang-खिबा चैखिबा करेमनादुना नोकनाखिबा फुबीखिबा क्रॉसता हाटपीखिबा मदुगी मोंग अदो अखोई निंगसिंगसी मागी मफमदा तौखिबदो खल्लुरबदी अखोइदा मीना तौरिबसिदि करिसु नत्ते खनबा याबनी अदुना अखोइगी असावबबु इंथहनगे अमसुं खुदुम चनगे खल्लगदी ईश्वरदा जीसु ख्रिस्टदा अखोई येंगबा ताबनी मांगोंदगी तमजबा ताबनी अनिसुबददी असावबदगी लापथोक्सी अखोइना असावबदुगी मनाक्ता असुम लैरि मखै अखोइगी असावबदो असुम हेनगतलकनी मईगी मनाक्ता थाव लैरबदी अमुक हेन्ना मईदो हौरक्पा याबनी करिगुमा टॉपिक अमा नत्रगा वाफम अमा ngangnarакпदा हाइरिबा वाफम सिदा अइसु यावसिल्लबदी नत्रगा तौरिबा थबक मसिदा अइ लैरबदी नत्रगा तारबदी असावबा ओइरक्पा याय हाइबदु खंगलबदी मफम अदुदगी अइ थोखिबना अफबा ओइगनी अदुना अमुक अखोई साम नंबर लाइसोलिसी नंबर 38 की पद 9 असिदा अखोई येंगसी लाइसोलिसी नंबर 38 पद 9 असिदा असुमना हारि सावब तोगु अमसुंग मई हौना सावब थादोगु नसा खोइरांग खोइसावगनु मसीना फत्तबता ओइरक्ई मरुपसिंग मसीदा हाइरि असावब हाइबसिना फत्तबता थोगी अदुना असावबदगी कंजनबगिदमक सावरक्पा याबा वाफमसिंग अमदि मफमसिंग अदुदगी लापथोकनबा होनबा ताई मरमदि असावब हाइबसिना अफबा अमत्ता पुरक्ते असावबसिना इमुंग मनुंग थुगाई पुंसीबु मांग ताअल्ली मरुपसिंगी मरक्ता नुंसीनदबा सिंगलुप्ता नुंगाइनदबा मसीना थोहल्ली अदुना असावबबु कंट्रोल तौबा याबा पाम्बई अमदि मांगोंदगी लापथोकपसिनी नत्रगा खन्नरिबा ngangnariba वाफमदुगी टॉपिक अदु होंदोकननबा होनबसिनी असि नत्रगना मीदुगा मानदबिदा अमसुंग चप मानना खुमददुना ईश्वरदा ngaजरगा तुमिन्ना तैबसिनी पॉइंट अहुम सुबददी असावबगी ngamkhai लेपथोकपा असावब हाइबसे फत्ते सावरोइदोबनी हाइजबदी नत्ते मी खुदिंगमा करिगुमा वाफम अमा नत्रगा अमदा सावनबा ngaktani अफबा मी नत्रगा धर्म चेनबा मी ओरसु असावब लैबा ngaktani सावबगी मरमना तौनिंगदबा थबक कयामा तौनरिबनी थाजबा अखोदि यामना प्रैक्टिकल ओइबताई कदाई फावब nganggani कदाई फावब सावगनी मसी अखो लेपथोकपा ताई असी फावबतंग ngange असी फावबतंग तौगे हाइदोना पुकनिंगदा लेपथोकपा ताई अखोई अयामबदी ngamkhai naidaba natraga ngamkhai khangdabagi maramna asaubadagi अखोई पापता ताई एफिसा पंदु मरीगी 23 सावरबसु पाप तौगनु नखोइना सावरिङेदा नुमित ताहनगनु असिदा हाइबे साव अदुबु पाप तौगनु हाइबनी असावबसिना असुम हेंजिल्लक्लबदी मचिन थीबा अकांबा वही ngangbा सिराप तौबा खुद थोकनबा हातबा फावबा यावरिबनी बाइबल असिनदी सावरबदी नाहक वायेनगी अवाबदा तागनी हैना हाइरिबनी सावब हाइबसे मी हातपगा मानै हैना हाइबनी अदुना असावबगी ngamkhai अखोई थंबा ताई नत्रगदी पापता ताबा याबनी बाइबल असिनदी असावबदु नुमित ताहनगनु हाइरि अदुब अखोइदी नुमित था चही कया हौख्रबसु असावबदु हंथबा नाइदे असावबबु इंथनबा ngamdaba मीदी मखोइगी नुंगदा मैना चाकपगुम असुम चाकतुना लैरिबनी
मदुना मखोई की मनुंग थंगबा मी अदुबु मांगहल्लिबनी अनाब मयाम अमगी हौरकफमसु असावबसिनी इंथब लैतबगी मरमसु असावबसिनी इमुंग मनुंगदा अवाब नंगबा नीति नियम नाइदबगी मरमसु असावबसिनी नुंगसिबना वाफम खुदिंगदा माइ पाकपा ओय नुंगसिबना लैपाक अमबु जोय तौबा ngami नुंगसिबना मीगी थमोयबु जोय तौबा ngami असावबनादि करीमता कानबा लैते अदुना असावबु खुदुम चनबा नमथबा फाथबा ngamnaba इखो खनबा ताबनी मरी सुबददी धर्म चेनबगी लंबीदा अपनबा ओयहल्ले अखोइना धर्म चेनबदा चावखतनबा तौबदा असावबसिना अथिंबा अयेतपा थोअल्ले असावबसिना मरम ओइरे हारगा मियोय कयामदी थवाईगी पुनसिदा लाइरबा अमदी थवाईदा इंथखिबा लैरिबनी जाकोब अमगी पद 19 अमसुंग कुंदा मसिदा हाइरी अखोइना धर्मगी ओइबा वाही वाता फजन nganglabasु थौगल चुमना निंगथिना तौरबसु यामना सावगनबा ओइबा तारबदी मदुदी यारोय कानादबनी हाइरी अदुना अखोइगी पुनसिदा असावबगी मफम पीबा यादे मसिदा धर्म चेनबगी लंबीदा अपनबा थोअल्ले अखोइगी थौगलगी पुनसिदा येकनबसिंग अमदी अखोइबु नुंगसिबिदबा मयाम अमा अखोइना मायोकनै मखोइगी मरमना अखोइबु सावहल्ली अदुगुमा मतमदुदा मीसिंगी मफमदा धर्म चेनबा अफबसि तौदबना भई हैना खनबा यावी अदुगुमा मतमदुदा असावबबु नमथबा ताई बाइबलना हाइरी असावबना धर्म चेनबगी थबक तौबा यादे फत्तबा तौरकपा nganगकपा मयामदो काउथोकपा ngamba ताई कानादबा अरीबसिंगदु काउथोकलगा अनौबा पुनसि अनौबा आशा अनौबा खोंथांगा लोइनना थौगल मखा चथबा ताबनी मरमदी जिसु ख्रिस्टगी पुनसि मरेलदो अखोइदगी मीसिंगदा उहनबा ताई अरोइबदा मंगा सुबदा वांगांग संगांगदा चेक्सिनबा अयाम्बा मतमदा असावबदु हौरकफम ओइबसे wahi watadagini mi kharamadi tabada lana losinba aduga kharamadi ngangbada soikhiba khantha hodaba yawi maramdi makhoigi wahaina mi singbu bhap tahanba ngamdabadagi saugatba yawi khana chaina ba thoi aduna wahi watada yamna cheksin ningai ni aduna pawro pandu 15 gi amada ayingba pawkhumna mai hauna sauba ingthahalli adubu akanba wahi watana saugat halli hari मसीदा हाइबसी अखोई मसी अखोई निंगसिंगसी अखोई वाही वाता करमना तौबनो करम्ब मवोंगनो मीसिंगी थमोई नाबा मीसिंगना नुंगाइतबा ओइरिबरा मदुसिंगदो अखोई इसा इसाना खंथमिनसी वांगांग संगांग फजदबसिंगना अईगी वाही वाता वांगांग संगांगदी असुम तौबनी अईगी हैनबिनी मरुपसिंग मसीना यारोय मदु होंगदोकपा ताबनी मदुगी मौंग मतौदो हैनबियदो ईश्वरना पिबिरकपा खुदोल नत्ते मदुदी इसाना पामजबदगी हैनबी ओइखिबनी इमुंग मनुंग अमदी लमिनरिबसिंग मयामदुगी मरमना ओइखिबा हैबिटनी अदुना होंगदोकपा ताबनी मसी अईगी हैनबिनी हैबिटनी अईदी असुमना हेक्ता तौबनी ngangbani हाइबदुना यारोय अदुना ख्रिस्तान अमा ओइना अकनबा असावबा वाही वातागी महुता नुंगसिबिबा इंथहनबिबा मिगी पुनिंगबु थेमजिनबिबा मदुगुंबा वाही सिजिनबा ताबनी अखोई मसेन वाही वाता थीबा अमदी फजदबा वांगांग संगांगदगी सावनबा ngakतनी मरमसिना अखोईगी वांगांग संगांगदा चेक्सिलबा मीना पामदबा फजदबा हैनबिसिंगदो थादोकनबा होटनरबदी अखोईबु असावबना ngamloi असावबना अखोईगी इथक्ता पालोय बाइबल ना हाइरी ईश्वरना अखोईबु मई हौना सावबदु फंगननबा खंदोकपा नत्ते अरान खुबम फंगननबा खंदोकपनी हाना हाइरी चिलनाउसिंग अदुना ngasi अखोईना असावबबु खुदुम चन्ननबा तामिन नखरबा वाफम मंगा अदुदी अहानबदा असावबा खुदुम चनगे हारबदी अखोई ईश्वरदगी तमजगदबनी असावबदगी लापथोकननबा होनबा अनिसुबदा अदुगा अहुमसुबदा असावबगी ngamkhai लेपथोकपा पाप तौदननबा होनबा मरीसुबदा असावबना धर्म चेनबगी लंबीदा अपनबा थोअल्ली मसी अखोई निंगसिंगबा ताई
ꯑꯃꯁꯨꯡ ꯃꯉꯥꯁꯨꯕꯗ ꯋꯥꯍꯩꯗ ꯍꯥꯏꯕꯗꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯆꯦꯛꯁꯤꯟꯕ ꯌꯥꯝꯅ ꯉꯥꯡꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯈꯖꯤꯛꯇ ꯉꯥꯡꯕ ꯏꯪꯅ ꯐꯖꯅ ꯉꯥꯡꯕ ꯆꯨꯝꯅ ꯁꯦꯡꯅ ꯉꯥꯡꯕ ꯃꯗꯨꯅ ꯃꯤ ꯄꯨꯝꯅꯃꯛꯅ ꯋꯥꯍꯩ ꯑꯗꯣ ꯐꯖꯅ ꯂꯧꯁꯤꯟꯕ ꯉꯝꯍꯜꯂꯤ ꯃꯇꯝꯗꯨꯗ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕ ꯑꯆꯨꯝꯕ ꯐꯖꯕ ꯋꯥꯍꯩ ꯑꯗꯣ ꯍꯥꯏꯗꯣꯛꯄ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯃꯗꯤ ꯃꯐꯝꯁꯤꯡꯗ ꯑꯀꯟꯕ ꯑꯁꯥꯎꯕꯒꯤ ꯑꯣꯏꯕ ꯇꯥꯔꯗꯤ ꯄꯨꯟꯁꯤꯗ ꯀꯩꯗꯧꯉꯩꯗꯁꯨ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯏꯪꯊꯕ ꯍꯥꯏꯕꯗꯨ ꯐꯪꯂꯣꯏ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯪꯊꯕ ꯂꯩꯇ꯭ꯔꯕ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯛꯄ ꯈꯨꯗꯤꯡꯗ ꯏꯁꯣꯔꯕꯨ ꯌꯦꯡꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯒꯤ ꯇꯝꯖꯁꯤ ꯑꯩꯈꯣꯏꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛꯇ ꯄꯨꯛꯅꯤꯡꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯂꯕꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯕꯁꯨ ꯑꯁꯥꯎꯕꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯊꯋꯥꯏꯒꯤ ꯂꯝꯕꯤꯗ ꯑꯋꯥꯕꯒꯤ ꯄꯨꯟꯁꯤꯅꯤ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯇꯥꯖꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯅꯧꯍꯧꯅꯅ ꯕꯣꯔ ꯑꯃꯗꯤ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯥꯃꯦꯟ